mayai kabani sagi Potlamsingga Konnana Imphal West District Police Command gi person ama miyauna Phare hairi aduga lakminabani haiba IRB gi person ni haiba miyoi amana nanthokuna senkhre hairi hariba thogdo sing ngarang numidang pung taraga mathorom taba matamda khangabok to thokibani thogdo ruga mari lenana khangabok Joint Coordinating Committee gi serol amagi matungina de khangabok Joint Coordinating Committee gi miyot sing amadi maira paibi singna haujik tholiba lebak ki thogdo asiga mari lenana amadi mayai kabani sagi mayok to khongjang sangsilingai ngarang numidang pung taraga mathorom taba matamda jingnaningai oiba mongda Centro Car Registration number WB34Q2619 lakpa ubadagi khamnanaba khanganbada khamnamdana thokibadagi gari adu tanaduna faki gari edudagi masana masabu Imphal West District Police Command gi person ni haina I card utuna sak taksaki singnaba laibadagi gari adu sek tobada nisa oina sizinaba Athingba Thamkhraba Corex bottle shani gi sumna taret thammangamki aduga maka lakminabani haiba miyoi amana haina singna mapam adudagi nanthokuna senki Phare Command gi person adugi maming MD Fazar Rahman apokpa Sanamani Rahman kawi sangayumpam Sirapur dagi aduga nanthokuna sen khaba miyoi aduna sangayumpam Sirapur makhale kaidagi MD Arif Ali kawi haiba khangmangamki Phare miyoi adu Thawal District Police da khusina kre hairi haukiba miyoi dagi manipurda thoganinga thogo aibudi manipur hindamina maitai amadi kuki marakta thoganinga thogo kaya thokona maram loraga ngasi phawba masibu tangdangba masingada ba kaidongai loidani natraga irang si karamba matunda baaliba government central government anina karamba matunda masingani aibudi tangdangba masibu problem ba masida laiba thogiba irang asida hawbadagi hawna khangabok Joint Coordinating Committee na thogiba irang asida ngasi phawba sarug yaduna la masigi makha sathe jarkoina akoina hawjik khangabok Joint Coordinating Committee na thogiba irang asiga mari lenana amadi inkhalagi bana ha sing asibu tongan ba fattab lambi haibadi tongan ba inthari ong kayada fattab lambi de satkidana bagidama khangabok Joint Coordinating Committee ngasi phawba masigi control tongna bagidama ngasi phawba khangabok bungang asida apoi saktina masigi ngak se abi agang kayama ngasi phawba lawdina lagi masigi saruk amoina Hudogena khangabok Joint Coordinating Committee tongan ba hawjik khangabok bungang asida lawba club in the mithon asidi tongan ba club sing asida marapai thokiduna thoganinga ba thogo kaya thokena bagidama united sing ngak singuna ngasi phawbu tobiri masida ngarang asi athogi le ngarang tang ahum masigi athoi nimidang pung tara masul ka ba matamda thoganinga ba thogo hai ba masi yam kana chayo development club hai ba club asina bonde area da lo da united sing asat awusi ke togo matamda masana masabu thogi police commando CDO ni ma Imphal West ta ba CDO constable ne haiduna sak taksaba nupa amana gari khamu yada badagi laibiri ba emergency amadi khangabok Joint Coordinating Committee ni chingna khamu yada badagi kanazar ba matinda madi hajar ba matinda madu check tawduna yenjaba matamda mangondagi akhoge aina Thamkhraba adugumna ba correct akhoge peace sani ga taret hagat ngamki loinana mahak Phare matungda khangabok Joint Coordinating Committee gi office puraktuna wahang pahung satharaba matungda mahak langmina kiba driver oina langmina kiba Arif Ali haiduna hairiba nupa si Thar IRB da hujik posting ta aduna leiba adugumlaba IRB personnel amani hagide mangondagi khangba ngami loinana mahagasi laikai da khoina anjaba matamda mahagasi tonganba atopa state ta sahi nipangi mathakta jenda leirlaba adugumlaba miyoi amadi Manipur State Police na mahaku phana bagidama yamna kuina sang tanarlaba adugumlaba miyoi amani haibusu khangabok Joint Coordinating Committee na khangdaba ngamle doinana ngarang thokriba amadi hawjik oiba irang asida masikumba nisagi oba posak sing amadi hawrliba tungi yungire oiba sing asibo mangan nabagi damak masibu karbar tawriba isilina sing asi yaragadi masibi posang sing asi karbar tawbigano masigi mayokta khangabok Joint Coordinating Committee na han dagi so hon leptana lagi hawjik su lep makhata na lepkigani masida karigumba masigi
joint coordinating committee khangabo joint coordinating committee na masi kumba fataba sa se sigi mayuk ta karba tawamba sigi naw chu thingna ba taragadi makhoi bu sab saba makhoi gi thangkhom thokpa dandiya to sab chana akhoi legal gi oiba tu da akhoi thingna sagani amadi makha ta na akhoi gi khangabo kungang asida leibi ba imaibel marapai bi se khuding mak dai ta punna len na gani hadong policy